ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ CICꯔ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯟꯅ ꯈꯪꯍꯟꯕꯤꯌꯨ ꯗꯦꯁꯥꯝ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯁꯤꯡꯈꯨꯜꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇ꯭ꯔꯒꯅ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇ꯭ꯔꯒꯅ CICꯔ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯟꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ngasi ayuk Jiribamda laiba Democratic Students Alliance of Manipur Desam Jiribam District Council ki office ta pangthogiba pawgi mifam amada Desam Jiribam District Council ki President Laisram Bilax miteina phongdokre mana makhatana haikibada hostel asi tasengna Jiribam gi miyamna hostel gi maming asi maring marangba amu oina thengnare Desam gi mekedegi full fledged district hostel amu oinbiu aina mari leina pasingta apel tawjare Hospital asigi lairiba pharmacy maming oina thambiri amadi mathau tawdabana maram oraga Jiribam miyamge phangpham thokpa khudong chabasing phangdana leire hospital asida leifam thokpasing leinanaba Jiribam ge miyamna kanna honaduna lakhe maramaduna mari leinabasingna akanaba miyang changbiu aige loinana mathau masa khangdabasing mari leinabasing action lobiu airaduna hospital asigi electric power supply gi awaba leiriba asisu yangchinbiu male amadi female ward leiriba toilet singasi fatabana patient singna Sangbada laina fokatra haibagi singnaba leire airaduna hostel asida dustbin matik sana leitribasi yang chilaningi aige miyamna so hostel asida luna na thamnana bhona biu ana phongdoge makatarakpa atopa pau amatana NPP na single largest party oiduna laingakpada asoba thodang logani Joy Kumar ngasi oinam kendra da intending candidate oiribi irengbam ungbit nalini Elias memabu sokatpa miukyaga loinana National People's Party da Yarupada Mayol Iroisemba Community Hall da NPP na upi tharom pangthokre tharomadu da NPP ge National Vice President oiriba Manipur ge Deputy Minister Joy Kumar na hai National People's Party na lakaduriba taragani thoisuba Manipur Legislative Assembly election asida single largest party oiduna lengak sembada asoba thodang logani miyam ga totna tinana minaba ngamba khakna tana Manipur da gi aukiba party NPP khaktani miyam na sumating pangbiu aige Nauna NPP da yaukraba irengbam ongbi nalini Elias memana phongdokibada NPP da Northeast State kidamak khanbiba regionalism da base tawduna Northeast State singkidamak General Secretary Organization NPP Manipur Sheikh Nurul Hasan na hai NPP na NPP gi manifesto da schedule trap mitei amadi mitei pangal singta phanganba land reform policy na singba policy sing manifesto da aftuna awanba manaba khunai ama phurangna NPP na oragani aike Singapore da thamlamba athingba lokthokle Wangkem Kendra ki manung chana laiba Jarvok Singha Khungangi polling 32 by 15, 32 by 16 amasung 32 by 17 ki polling maming polling area amasung mapung oiba khulgi maming draft electorate roll da lana phonglokpagi matangda Wangkem Kendra da taragani to suba state assembly election da Wangkem Kendra da intending candidate oiba miyoi sing amasung president MLA Jauna Singha Khungang da political election ga mari ilena sangba thinglamba du SIC YPC amasung SMMC ki apunba mifam ama faminaduna khana khraba matungda SDO Thawal present MLA amasung mari lenaba officers na final electoral roll da sumthok lagani haina thajaba virapadagi thamlamba athingba adu lakthokpa haina warep lawre haina club home general secretary singna punna khodek piba cherol amana phangdorakle makatarakpa atopa paw amadana mairoi nupi masa mari bogyang deb amade molest tawbagi maralda principal Jauna Oza mapan gi mathakta case file tawkhre Hekta pada nungaitaba amasung Oza Satra ani ki marakta lainariba marida maring marangba pau ama Rajasthan ki Alwar district ki marang chanalaiba government ki school amada tamba mairoi tapi masa maribo rebamadi molest tawbagi maralda khul adugi principal amasung Oza mapan ki mathakta Satri marina case ama register tawkhre thawdogasi da victim oirabe nupi masa amara school da chatabagi maram mapana hanglaba matungda khangnarakibane Class 10 ka ribi masa asna phangdorakpagi matungin school adugi principal amade atoba Oza ahumna sahi amarom asi gengrep tawki aike magna Oza nupi ani busu fataba thabak sing adugi video nambagedamak maral sere Mandana police station gi officer Mukesh Jadab na phangdokibada thawdok asiga mari lainana tongan ba case home file tawdona thigat pahukre police na makhatana thigat pada class 6 class 4 amasung class 3 kariba satra ahumsa thoruktra gengrep asida senariba Oza singda maral sere Makoyumna phangdokibada thawdok sing adugi maramda hek haidokpada Atkan yana marat leirba Oza sing atuna kian ki ana phangdokhe victim asigi maraktagi satri amna phangdokibada thawdok asigi patangda Oza nupi amada report tawbada thawdok asi kana amada haidoktanaba aibadanatana principal Jauna Oza ahumna leiba juma bada pusintuna mafi lokthok antuna aranba thabakya mangonda tawki aina police ta pawdamke
Maragasida victim amagi mapana phongdokibada thaudok aduki matangda principal to complain tawna honabada mak minister amagi mayam bani thaudokasi haidoklabadi hatkani haina kianke aike makatarakpa atopa manipur ki pau amakhatanga yongkhaibam bimol kanano masakhangde KYKL hogiba tha asigi tarite Imphal East District Commando gi kangbu amana lilong arapati maning lekai dagi yongkhaibam bimol sai homphogama thoi apokpa laikhitraba kulla arba miyo esi KYKL gi overground worker ama fare aina kanglai wakta phongwa electronic amadi print media sing kudang da phonglak pathenare harbo wafum masi manipur police ki semjin sajinba amadi yompham yaugdoba pawni aina lona thengraba lalhawlop KYKL gi secretary propaganda and research na thadorpa cherol mana aire cherol asna hai yomkhaibam bimol harba miyo asi KYKL gi overground oina thabak tawbadi lairadana KYKL na mahak kanano aiba masak sukhang khangde numida simakto da manipur press club da pangthokiba pawgi mifam amada yomkhaibam bimol gi masanofi Tampana Maki Mapa Bimolbo Ya School Assembly Constituency ki intending candidate Thaunawjum Brindagi election meeting abada wangak lubagidama Manipur Police Commando na father of Foki haiba wafam gamari laina na Manipur Lengagabadi kanglei miyam da loop asina Kangan janik ba wafam de loop asina India ki electoral politics ta thajaba thampaluk nate Lobasi di kanglei pakpo India ki loilam lengak londagi maning maka tamananaba India ki mayukta kulai paiba ningtamba jawol yau ama chathariba jawol loop amane mamang takta pangthokiba India ki mikhal singda lupna saruk yakiba leite loinana lagado ba India ki mikhal singda su saruk yagada banate aroibada Jai School Assembly Constituency da thongnawjum brendana mikhal thengnabada KYKL ga karigumba mari amada leina fam thokte haibase miyam amasung manipur leina ta khangan baga loinana mission miyambo kihan khanganduna kanglei ningtam jawol yoba masak thianarba honariba Manipur Police amadi Manipur lenga ki chahi kyadagi satadun lakpa lalong asidagi miyam pumba mitna singna laibiu aire Makatarakpa atopa pau amadana aeroplane kaibada General Bipin Rawat jauna miyame panchire India ki Chief of Defense Bipin Rawat mahaki staff amasung mahaki family jauna ngasi MI Cherish Chopper plane computer amasung Tamil Nadu ki selur ki marakta kaibada ki sire Maragasida housing haki mamang da phangkiba pauda Manipur ki parliamentary secretary oiramba MLA taragani thoi disqualification tawkhidre makhataba details kaminasi Arubida contents asiki maruliba paukara asiba paudam jariba Manipur local news YouTube channel amadi Facebook page asidagi yang biri bopuna makmathaga jari channel asan adom da kanarabadi subscribe tawi revision subscribe tawi ramaloinana like and share tawi sukawi kana makpo amukana thaga jari